Akasbani Imphal Moirangthem Ibehaibi pau pajari ahanbada maruiba pau. Manipuri ngasidagi intensified mission Indradhanush 4.0 gi anisuba round haure. Postal amasung bank account singi marakta online transfer tawba yahannaba anytime anywhere post office savings scheme linkhatnaba sarkarna thaurang tawri. Information amasung broadcasting mantri Anurag Singh Thakurna ngasi broadcast seba portal hodok lagani amasung kendra lalon itik amasung udyog mantri Piyush Goyal na hairi laibak asina milaibak ta pochai yon bagi sang America ge dollar billion samri tarani pan hele. Manipur ngasidagi intensified mission Indradhanush 4.0 gi anisuba round haure masi jayol amasjub na chathagani angang singbu poliomyelitis hepatitis measles tuberculosis diphtheria pertussis tetanus pneumonia Japanese encephalitis na singba laina singdagi ngak thoknaba hidak kapagi khongjang asi chathabani pokpodagi na sahi ani phawgi manungda leiba angang singbu mapung phana hidak kap thoknaba pandamda mission Indradhanush hokdokpani State Immunization Officer Dr. T. Manihana Thokpa Cherol Amada Miron Binupi Sing Amasung Pokpadagina Sahi Ani Phawgi Manungda Leiba Hidak Kapthoktriba Angang Singna Sarkarna Paikhatliba Thaurang Sing Asigi Khudong Chaba Lawinaba Appeal Tawri Mangna Hai Miyamgi Khudong Chanabagidamag Manak Nakpa Health Center Sing Amadi Mobile Team Thamduna Hidak Kapthoknaba Hotnari Ningsingba Yai Ahanba Rounda Punna Angang Lising Mari Sahum Subna Mari Amasung Miron Binupi Lising Ama Sani Tarahundai Tika Kapthoknaba Pandam Thamkibani Taramani Suba Manipur State Film Award Lising Ani Konithoi Phangadabsingi Minglak Thokle Feature Film Category da Ekhoigi Yumna Best Feature Film Tare Larei Lathupna Best Popular Mana Phangle Feature Film gi Kanglupta Bobby Haubamna Best Director Tare Non Feature Film Dana Ayek Pachingi Pukaina Best Non Feature Film Award Phangle Pabung Siamna Best Biographical Film Award Phangle Bloody Phanekna Special Jury Award Phangle Ningthaujam Silheiba amasung BCS Huiromda Best Actor amasung Ningombam Bijuda Best Actress ki mana piragani Manipur hauzik phawbada COVID ki vaccine dose lakh 18 lising marfudani thoi hena kakre masigi manungda ahanba dose da lakh 35 lising nipuni thoi hena yauri ani suba dose da lakh 13 lising marpumda hena kakre precaution dose lising humfutaru Sahum marfudara mari kakre raija asida hauzik COVID-19 gi active case nifuma thoi leiri apunba positive case lakh ama lising kuntra taret sama tarama palgi manungda mioi lakh ama lising kuntra mari sama pan yangkai nipan naba phakre naba phabagi sang jada marfudara nipan dasmik mari anini Mizoram dangarang COVID-19 gi anoba case sama kun thengna khibaga loinana hauzik active case sama pan marfudara nipan leiri apunba positive case lakh ani lising kun mari Satet Yakai Marigi Manungda Mioi Lak Ani Lising Kolomdoi Subna Humbudra Discharge Tokre Nagaland Hauzik COVID ki active case Tara Hundoi Lady Hauzik Powda Mioi Lising Kuntra Mari Satet Subna Manga Discharge Tokre Asam Dana active case Lising Ama Sahum Nipunipan Lady Sarkar Hairi anytime anywhere post office savings scheme linkhatna thaurang tawri scheme asina postal amasung bank account singi marakta online transfer tawba yahalagani Anytime anywhere post office savings service asi thabakta onthokna bagidamak hauzik phawbada leibak sinthongna leiriba apunba post office ki sada marfuda taru core banking system CBS ki makhada thamle bharat ta punna post office lakh ama lising yangkaini pan changa kuntaruk lei masigi manungda CBS ki makhada lakh ama lising yangkaini thoi changa taramari thamle masi apunba post office masingi sada marfuda taruk ni post office account singdagi bank account singda natraga bank tagi post office singda fund online transfer tawba yahanaba national electronic funds transfer NEF ki amasung real time gross settlement RTGS ki khutong chaba lehenabaju sarkarna hotnari Lok Sabha dangasi Bharata sports thaugatnabagi tangai phadaba amasung sarkarna hiram asida lokhatliba thaurang sing makha tana khanagani sabha nangasi the criminal procedure identification bill lising ani koni thoi su khanagani Rajya Sabha dana ngasi the chartered accountants the cost and works accountants and the company secretaries amendment bill ising ani kuni thoi amasung the constitution scheduled tribes
Order Amendment Bill ising ani konithoi khanagani Labor amasung Employment Mantraloigi thabak thawongi matangda khanakibagi pakumsu pigani tabiriba pawasi Akashbani Imphal dagini Information amasung Broadcasting Mantri Anurag Singh Thakurna ngasi namit yung matungda New Delhi da Broadcast Seva Portal hodok lagani Pradhan Mantri Narendra Modi gi Ease of Doing Business Digital India amasung Make in India wakalon adu yenglaga Broadcast Portal asina Information amasung Broadcasting Mantraloy na piriba Permission Registration License na singba launa bagi hajarakpasing adugi Single Point Facility pangalagani Portal asina Darkhas tharakliba mi amasung tongan ba thabaksing asida yawba miyoisinga makoigi drakasing adu khongjel yangna sem sanabagi ipaw phaunabada lahellagani Kendra gi Youth Affairs amasung Sports Mantri Anurag Singh Thakurna National Dope Testing Laboratory na puthokpa anowa amasung tanglaba reference material taruk hodokre thoram amada wangang bada Sri Thakurna hai thorang asina Bharatpu anti doping science da mipal tangdaba ngamhallagani Kendra gi lalon itik amasung Udyog Mantri Piyush Goyal na hairi leibak asina mirebakta potchai yonbagi chang America gi dollar billion Samri Taranipan hele senbat sahi lising ani kunmathoi kunithoi da itihasik oiba mawongda Bharatna mapan leibak singda potchai yon pangamba aduga mari lenana New Delhi da bangmi singda wa ngangbada Sri Goyal hai masi atma nirbhar Bharat ohenabagi khongchata maru oiba khongthang amani mang hai pandam asi phangnaba hotnabada economic sector khodingmakta yamna pikpa apikpa amasung mayai oiba udyog sing lomi sing entrepreneur sing amasung rajya sarkar sing na punna thabak tominaki Sri Goyal na hai Pradhan Mantri Narendra Modi na tawkiba apil gi pakhumda Bharatna tasengna local dagi global yawang amle Rashtrapati Ramnath Kovind numit 8 nigi leibak anigi khongchat ki ani suba sarukta ngasi Netherlands ta thunglagani ahanba tangkakta Rashtrapati na April amadagi ahum phawba Turkmenistan da chatki Rashtrapati ki Netherlands khongchat asi yamna maru oina longnei maramdi chatliba sahi lising ani kunithoi asi Bharat amasung Netherlands anina kutniti gi mari thamnaki bagi 35 suba common palan tawri Bharat amasung Netherlands na ising sijinaba lawu singu amasung sinjak sem saba ana layengi thabakta Tengbang pinaba sahar senggatpa amasung smart city senggatpa renewable energy science amasung technology amadi space amasung counter terrorism cyber security da punna thabak tongminari Bharat lanmigi makok General Narbane numit humnigi Singapore khongchat Bharat thadokre khongchat asida mahakna leibak adugi lanmigi makok thongba official sing amasung civilian losing basinga unagani khongchat asina Bharat amasung Singapore gi marakta hojik leiriba ngaksel gi mari hena phagat hanaba pandam thamli General Narbane na ngasi Kranji War Memorial da lai katkani Bihar Legislative Council gi sahi ani khudingi pangthokpa Local Authorities Constituency kunmari da ngasi bot thadanari ayuk pung 9 da bot thadanaba hoki nungthil pung 3 da loigani Voter lak amalising kuntra manga henbana mirep jam marphu manga gi mikhal gi marai bak lepkani mikhal asi chumna amasung ningtamna pangthokpa ngamnaba bot sanga kuntra mari hangdokli voter oidibasing adugi manungda urban local body amasung panchayati raj institution singi mikhalda karaba member sing MP amasung MLA sing yauri BJP amasung Janata Dal Yuna punna mikhal thengnari RJD amasung Congress na tongan ba mirep thagatli April 3 ta vote masing thigani aroibada maru oiba pau amo Manipur ngasidagi intensified mission Indradhanush 4.0 gi ani suba round hore postal amasung bank account singi marakta online transfer tawba yahanaba anytime anywhere post office savings scheme linkhanaba sarkar na thawrang tawri information amasung broadcasting mantri Anurag Singh Thakurna ngasi broadcast seva portal hodok lagani amasung kendra gi lalon itik amasung Udyog Mantri Piyush Goyal na hairi laibak asina mirai bakta potchai yonbagi chang America gi dollar billion 3 hele pauloi jare